FIFA World Cup listing ani kun gataru ki official knockout structure game atungina July 13 da Kansas City da pangthokadoriba quarter final match da Lionel Messi amasung Cristiano Ronaldo lamba thengnaraba yana leire. World Cup asida Argentina na group J da tari aduga Portugal na group K da tari. Argentina amasung Portugal na karigumba masa gi group da point khwaidki yamna lawba ngamlabadi team ani asi July 13 da Kansas City da sanagadoriba quarter final match da soidana lamba thengnaragani. Chahi asigi World Cup asida group tarani thoi thokna khaidogli amadi team kuntrani thoina knockout stage da thengnagadori. Masina mamangi edition da thengna khibasing aduga manadaba mongda bracket system asi complex oiba hengadori. System asigi matungina tongan ba group singi top taraklaba team sing adu amana amagi mayokta sangsilakpagi mahut hena Nakshina Hangadori, Karigumba Argentina na Group J gi makok oirabadi team asina round of 32 gi match marfutarukta duga Portugal na Group K gi makok oiragana match marfutaretta changlagani team animak asina opening knockout game sing karabadi Argentina na Atlanta da match marfumanga da changani aduga Portugal na Vancouver da match marifudara tarukta changani match sing asigi winner sing na match chamada thengnaragani match asi July 13 da Kansas City da pangthokadoriba quarter final match aduni asamba wahaida Lionel Messi amasung Cristiano Ronaldo anina lamba thengnage hairabadi masa gi group ta makok oibagaloinana knockout match ani mai pakpagi tangai fadabalai hairi